Hing tabiru kai puno pu imes devina taramna oksheboga loinana Rajesh Kumarna khurumjari ngasigi maroiba pauda Maitei yening hunba ningsing namait ki khongchat chatkre Fundamental literacy numeracy teaching learning materials sing utpa mela pangthokre Tinungai loya lakpa multipurpose indoor stadium ngasi honowi matung ina sangakre loinana Visakhapatnam da mandir amagi faklang kintarak pagi thodokta miyoi nipan laikidre napungai pau logirsi Maitei yening hunba ningsing namit ngasi wangkai thambal khong Maitei sanglen dagi hoduna haying khongbal ufong yumpham dalaiba lining thau sanamai temple forwa masing yamlaba miyam amadi sanamai lining satpa kawai phurupki miyoi sing yauna pangthokre lining thau sanamai temple board amadi mitei marup mitei leifak wangkai thambal khongna sinduna satkiba khongchat aduda lining thau sanamai temple board ki vice president Vidyapati Sanjam Allies Wakhal Lamjingba mitei marup mitei leifak ki secretary general angomsa Seram Gojendra Maitei Vice President Tongbram Gulamsat LSTV gi Senior Board Member Kaisam Ibomsa Member Namoijam Tomba Amadi Kabu Union Manipur gi President Dr. Malangmai Hera Kabuisu Khongchat aduda saruk yaki Khongchat adugi maru waiba thoram oina sanamhi lining bu awangwa thakta pukatnanaba hotnarambada Awa saitheng phangkraba me kontra nipan gi imung manung da ikai khomnabo utpa amadi ireima imagi thawai mami haptuna pena saisaksu tamki khongchat aduga mari leinana lining thau sanamai temple board ki vice president Vidyapati Sanjamna phongdorpada 1945 ki kalan gi humni panba namit asidagi hoduna Maitei sing yokhatuna amadi Maitei lining satpa hauраgadabani haina Loinana Maitei sing makeup thohalasi haiduna matam adugi athobo singna lauramba thodang adubu ningsingba oina ngasige khongchat achi sinjabani loinana aikhogi irol iek inat furup amadi lining laison leijaba sanamhi lining loi Maitei furup asina asigumba khongchat achi chatlibagi maramdi lining asibu hodok piramba mioi singbu matam koina namthadura thamlakhiba adubu safombu oina khongchat asi chatpani amadi matam aduda lairamba aikhogi ipa ipu singna Maitei sing yokhatuna Maitei oina poklabadi Maitei oina hingani haibagi apunbagi lingjal amaga loinana sagatlamba manglan adu aikhoina bangfau hananaba mathau tai loinana ngasigi mirolna makeup thohoudrabadi aikhogi furup asi Mangkhibai Maitei singi thona lingjal aikhoina mirai duna thaidok laga chatlagadi tungi mirol singda thona piba ngamloi haiba wafam su hondoki Maitei gi adugula sana kona bagi hiramda ko mang thadon la ko se akoi nam thaba chamdre akoi mai pakpa amadi mai khiba haiba du chai na akoi mai pakpa na changile hare kanda akoi misi di makeup thok sana me na se mepung khudi ngona na se kandam chale jamin na se pa lai so la chi pu lai so je wa kon de Saf Special Action for Extortion Tawal na pipa akak na po amadagi Operation Satabada KCP MFL gi kadar ama fare thodo asi sap na Tawal District ki Hero Part 3 kabol laikai da laiba abujam tomba ko mioi amagi yumda senkhai thumkhai kidnapping na singbada chenaba KCP MFL gi kadar sing sangga pham loduna leire haiba akak na ba paw ma phangbadagi SP Tawal gi pautak makhada Commando Unit Tawal gi Osina Luchingba 4AR COB Tawal Amadi 10 Battalion BSF ki apun batimna khudakta abujam tombagi yumda thomjin bada KCP MFL gi active member ama fabangam ki Faromi adug mameng Naurem Punsiba Maitei Allies Baby Sahi kun apokpa laikhidraba and Premjit Maitei Kakching District ki Wango Police Station na konba Wango
lamkhaidagini mangonda Indiana Saba magazine ga loinaba .32 gi pistol ama kapa yarba maru ohum su phagatki phagalaba bhoi amadi polam sing hero police station gi osida makhata ab ain gi oiba thabak sing laukhatanaba khusina khre haidi ngasi kalan gi humni pan ba nomitagi kakching khulan ibudau khamlang ba kakching wairi ibudau khamlang ba amadi ibudau nawholai ahan ba khori fabagi harau mathoi kabagi thoram ikoro matung asi hokre ibudau sing harau ba asida lamdam sigi miyamna afan nungai thawni jaki Nipun Bharat Mission ni makada sahi ahum dagi mapal fawagi angang singda iba paba hayanba amasung mayak masak khanganaba pandamda fundamental literacy and numeracy teaching learning materials FLN TLM sing utpa district level mela ama ngasi practicing junior high school died kaksing da pangtokre Samagra Shiksha Elementary State Implementation Society na District Project Office JDO Kaksinga Punna Kosamnana Sinduna Chatakiba Thoram Aduda JDO Kaksingi Makhadalaiba School Taramangana Saruk Yaduna Foundational Literacy and Numeracy Teaching Learning Materials FLN TLM Sing Utki Thoramgi Matangda Ilangwam Premila Resource Person JDO Kaksingna Phongdokpada chahi ahumdagi mapal fawgi angang singda iba paba ayanba amasung mayak masak khanganaba pandamda angang singda mahi takpi gadoriba oza singda training mapung fana pijakhre maru oina hojigi matam asida angang singda textbook khaktamak takpiraga mahi tambiba yaraktre makoina pamgadaba makoina hainagadaba mongda potchai kaya ama sem saduna putholaga mahai karamna takpi gadage haibgi matangda pikiba training adu school singi oza singna kadai phawba sem saduna thabak oina pangthuklabagi haibadu uchananaba amasung khangjananabagi teaching learning materials sing saduna uchanabagi mela asi pangthokpani makok bathang takraba tim ahum aduna state ki thakta pangthokpa mela da saruk yagadoribani haisu phungdokhi Meski mela adu da kakching Lomi Upper Primary School na ahanba Practicing Junior School died kakching na ani suba amasung Irengban Upper Primary School na ahum suba taki. Level dagi first second third se khanja gani aduga khwai dagi best school ahum sinam state level da participate tawgadaba. State games na kana sindu. State ko samagra shiksha elementary singada. Samagra Kakching Assembly Constituency ki manung chana laiba Irengban da laiba ibadho irumning thau gi kumsanba Irengban Gram Panchayat na nauna thonduna samba ibadho irumning thau laikol dagi lai hidden lambi sangaba thoram ngarang pangthokre Kakching SG MLA Mayang Lam Rameshwar na athoiba mitung oiduna naunu samba lambi sangaba thoram aduga loinana Irengbam Brand Gram Panchayat Ward Wise ki oiba nat ki jagoi changdam naba amasu pangthokre Ward 6 na Ward 3 na saruk yaduna kanglup ani thokna changdam naba aduda audio track the music khongduna changdam na khibada Ward number 5 na winner aduga music live the Ward ahum na saruk yaduna changdam nabada Ward number 8 na winner oikre Yanglam area da laiba tongan ba club organization tama thoi apunba body ama oiba social and economic development organization sedo Yanglam gi reformation tawba loinana Council of Higher Secondary Education Kosen lower class 12 k examination 2025 da Yanglam area da gi position lower kraba amasung subject topper oira kraba mahiru singbu harau taramna okre Kakching district ki Yanglam Warak Khongda Laiba Asa Community Hall da Pangtokpa Thorom Aduda Ilangbam Gandharupa Vice President Hialam President in charge TI Sauba President Kakching District United Clubs Organization L Krishna Organization Secretary Amuko Amasung Ilangbam
Rajan Maite, Founder President Sedo Hyanglam na chingba saknar bumyo kya na thorom apusing oina saruk yake. Thorom ki manung san na kosem na handakta Lauthokyo Class 12 examination gi science subject Sedo Hyanglam ki manung dalaiba science subject Mari Suba position Panglakraba Ilangwam Yohanba Hyanglam Terapisak Tera Manga Suba position Panglakraba Rahul Ilangbam Hyanglam Awang Lekai Tara Taruk Suba position Panglakraba Ilangbam Mangalema Wabugai Terapisak Tara Nepal Suba position Panglakraba Wahangbam Rahul Hyanglam Maya Lekai Amasung Ilangbam Bikas Wabugai Terapisak Amasung Mathematics subject ki subject topper Ilangbam Chenibas Hyanglam Warakhong da sakang se lengyan amasung selgi mana piduna puning thawut ki thoromgi saruk ama oina Sedo Hyanglam gi nauna thau pugadaba president secretary yauna executive member sing su khanki Satli bachahi sida kosem na lowa 12 class ki arts stream gi oina 7 position holder internally displaced person oirba ras thodam apokpa sarat amadi Mirabai District Administration Bishnupur Amadi Zonal Education Officer Bishnupur na ngasi taram okre Deputy Commissioner Bishnupur Laurembam Bikram IAS ADM Bishnupur Toyam Opendro Jadiro Bishnupur Atom Gunamanina Athoy Mithunglen Sing Oidna DC Bishnupur Office Conference Hall da ngasi pangtokpa tharomda Ras Thodamda citation amadi khudol pot piduna pongning thawatki Ras Thodamna mahak civil servant oiningi maram sina mahakpu lamjing biu haiba wafam sing ondoki DC Bishnupur Laurembam Bikram IAS na makhat mahakna civil servant ama oigi haibagi firep yamna thagatli maram sina angamba support pigani mahakpu okpagi maram si mahakna mahiroi singda role model ama oirgani oibagini Lirik Paba Haibsi AC Kada Parga Hector Fagadabanate Street Light Makada Lirik Parga President Okiba India the Su Sok Tok Ningai Oiba Kudam Lairipani Maramasina Poning Hantaba Yade Haiki. Why the civil services prepared to Gaharagadi, you should have that commitment. Over a period of years, you have to work. So here's the Council of Higher Secondary Education Manipur Kosem Loba Class 12 examination the subject topper Amadi Pastor Kraba Messi Explorer Academy Changangai Infalgi Mahiru Singh Hautram Opoi Tharum Ama Ngasi School Asigi Auditorium da Pangthokre Tharum Adugamari Lenana School Asigi Principal TS Ibom Sana Hai Matamga Chanaba Kwaidagi Faba Education Panganaba Pandam da School Asida Matamga Chanaba infrastructure Yauna facility Kaya upgrade Tore Masi Mahiru Singha Ningtina Lausinduna Punsida Mai Fakwa Mioi Amam Oinanaba Hotnagadabani Oza Singh parents Amadi guardians Singna Punna Honaduna School Asigi Mahiru Singh Mark Wangna Fangduna Chauna pass Torpa Ngamlibani Masigi Damak School Asigi Makedagi Tagat Pafunglo Loinana Class 12 pass Torba Matungda Kari Kari Togodagi Haibadu Mahiru Singna Nikina Akang Ai Singa Tanaduna Mai Pakwa Mi Amam Oinanaba Honagadabani Haina Fundoki Thorom Adugi Manung Channa Messi Explorer Academy gi Topper Amasung subject topper Putok Pada Sobo Thodang Laukiba Oza Singh the Cash Award Piduna Ikai Kum Kibaga Loinana Mai Paklaba Mahiru Singh the Su Asaba Kudol Singh Piduna Poning Thawaki Thorom Aduda Messi School Changangagi Principal Management Committee gi Mio Singh Teaching Amasung Non Teaching Staff Singh Mahiru Singh Amasung Parents Samadi Guardians Singh Su Saryaki Bishnupur SCG MLA Govindas Konthojom gi Mejang Makada Mahaki MLA Local Area Development Fund gi Saba Thinungai Loyalakpa Multipurpose Indoor Stadium Ngasip MLA Govindas Konthojom Amadi Moirang SCG MLA Thongam Santina Honui Matung ina Sangaduna Miyamda Kusina Kibagaloina The Rose Club Thinungai gi Nauna Sagadaba Club Building Jatra Hunbagi Thorom Amasu Thinungai Awang Lekai da Pangthokre Thorom gi Saru Amba Oina Tinungai Loyalakpa Multipurpose Indoor Stadium gi campus thasu uchara
थोरम अदुगा मई लेना MLA गोविंदास कोंथौजमना फोंदोखिबदा मणिपुर क्लब की मसिंगदी अदुकी मटिक यामी अदुबु एक्टिविटीज तौबा वाटपना क्लब सिंग हिंबगी चांग यामना नेमली लैरिबु क्लब सिंग असिना एक्टिविटीज निंगथीना तौरबा मतम अखोगी यूनिटी अदु लाकई अखोई चुंगसिनबा अखोई पुनसिनबा अदुकी मथौताई क्लब ता याउदुना लैरिबा नहासिंग मोरल डिसिप्लिन करेक्टर ना चिंगबसिंग असोइबा लैरिगसु मखोगी असोइबा अदु सेमदोकपा ngamgani haiki sexual harassment of women at Workplace Prevention, Prohibition and Redressal Act 2013 gi matang da nongwi oiba orientation and skills building program ama ngasi thawal da pangthokri Manipur State Commission for Women amasung District Administration thawal anina pun sinduna thawal DC complex laiba election counting hall da pangthok orientation program aduda Manipur Commission for Women gi chairperson Miss Thingpham Monsang ADM Thawal B. Lokeswar Sharma Women Commission gi member Secretary W. Fuzatombi member SK Sophia Monsang na thoram adugi athoiba meeting thoram mapu amas akhanaba meeting sing oina saruk yaki orientation program aduda Manipur State Commission for Women gi legal advisor Thiam Rajkishorna resource person oina wangangki program aduda Thawal district ki local complaint committee amasung internal complaint committee gi members singna saruk yaki April tang kunipan da Fed Leaders Against Child Marriage Press Conference tawraba matungda ngasi tang kontra thamari lisingani kumanga namitsida District Child Protection Unit Bishnupur amadi New Life Foundation Manipur kusamnaduna district asida laiba dharmagi institute sing haibadi masjid madrasa church temple amadi maitai lining sonpham oiba mafamda chatchatuna pastor sing Maulubi Singh, Pandit Singh, Maitai Nath ki Sona Purel Singh ga unaduna lamdam asida chahi sudana luhongbagi thoram Singh thaugai khudingmak saruk yaroi ayaba piroi amadi atingba pigani haina wasakpagi campaign ama ngasi numit asida pakchana pangthokre haina Dr. Lamabam Pisak Singh Secretary of New Life Foundation Manipur na phondokre Thasi Kurumdoida Marapai Singna Yamlabat Talab Amadi Jorda Faduna Sekmai Police Chinakrabamatong Tha Asigi Kunifanda Police Amadi Food Safety Official Singna Mapuda Huran Lonada Pitok Lamne Hari Hiram Asiga Mari Lenana Masi Manipur Press Club the Armor of Manipur Organization Sinduna Pangthok Pogim from Amada Organization Asigi Vice President and Ritan Hai Thasi Kulumdoigi Ayukta Dimapurgi Infal Tamna Lakiba Truck Ama Maharabi Amasung Tendong Yangi Apunba Marapai Bisingna Kamdan Sector with tobacco Amasung Talab Back Chahunga Marputaruk Yoramba Tenaki Haiba Truck Aduda Yorok Pat Tobacco Amasung Club Sing Adu Sekmai Police Station the Puraktuna Sinaki Adugi Matunda State Food Safety Officer ne haiba mioi kharana lakpiduna case adu makhoina handle tawrgani haina haibiramki makhoina haibada phagalaba tobacco amasung talab adu formality sing tawraga miyam mamangda mai thadokani haina phongdoklamki marak asida ikang khaudana ngarang phagatkiwa talab bora sing adudi mapuda khosinna kre haina Sekmai Police Station dagi pau pirakki talab bora mayam adubu Huran Lonada Matau Karamna Karamba Yana Seda Sign Taunaduna Mapuni Harami Eduda Kusinakibano Haiba Wahang Asi Hangningi Haidu Polam Sing Pabanumit Aduda Pagala Polam Sing Adu Loina Mai Tadok Lagani Haina Police Samasung Food Safety Officer Singna Haram Lagamatau Karamna Talapki Polam Sing Adu Prohibited Oide Haidana Mapuda Kusina Kibano Police Samasung State Food Safety Officer Singa Manraga Huran Lonada Mapuda Pitokiba Siyam Namaram Sadaba Masung Sel Sarga Tadokiba Oiramgani Haibagi Chingabayam Sauna Leire Good Product Kuding Food Safety and Standards Act
2006 की section 30 close to a khada Manipur state asida su athingba leiro polam amani talab gutkha si cancer pohan bayaba carcinogenic oiba polam kayana sembani haiba asi Indian Council of Medical Research na hanjin laudun leiraba wafum amani masi khangna police amasung state food safety officer karga manaraga aduk yamba talab gutkha adu huran lonada thadok lamba asigi mayokta ekoi chap chaba writ petition ama Manipur High Court ta thaduna asigba masagi oijaba khara fangnanaba hotnabada leibaki karimata khandaba talab gutkha bora chahum tumina pithok lambada chenaba officials singi mayokta chap chaba legal action lokat pinanaba haijaragani phongdoki hai ga koi pau bisraga mafam saga jaga abda koi disclose to mai thadu ne je hai ra maga lathokpa matam da mapuna kana no asa tu khan ada koi swai har ne man ko ma ni je koi yam ma je de aduna food safety officer singjigi lothoi be singjigi mathak da koi indian gi oi action ne se koi law ni har se koi thamjen Nongmagi oiba voluntary blood donation camp ama NSS Unit 1 and Unit 2 IQAC School of Women's College Nambol Indian Red Cross Society IRCS Bishnupur District Branch Sayata Foundation Department of Transfusion Medicines RIMS NHM amadi Max na kusamnana sinduna School of Women's College Nambol da ngasi pangtokri Thoramdu Disi Bishnupur Lorembam Bikram IS ki mityang makada Thabum ama chupna chatakhiba World Red Cross Day 2025 observation gi saruk ama oina amadi School of Women's College da namit tare ni chatharakpa NSS camp ki aroiba namit ki thoram oina pangthokpani thoram duda IRCS Bishnupur District Branch Secretary Dr. S. Roman JRC YRC ki Assistant Coordinator S. Rakesh Executive Member W. Tolngo School of Women's College Nambol NSS Unit 1 gi Program Officer Rameshwar amadi IRCS ki live member sing ke Devjit Sanatomba amadi atai thomi sing chu saruk yakhi Thoramdu the School of Women's College ki NSS Program Officer Dr. L Sumabala IQSC ki Assistant Coordinator Dr. L Ishwari Publicity and Public Relations Committee ki Idhana Chandra Huidrom yauna IRCS ki volunteer amadi college ki oza amadi mahiroi punna donor tarapan na EP ki Andhra Pradesh ki Visakhapatnam da laiba Simsa Salem Mandir gi nongna sagaliba folang ama kintharakpagi thodokta mioi Nifal Sire kaya ama sokre hauze Sandnot Sabam Festival Saturibani Putkun Sangba Folang Adu Nongalamdai the Kintarakibani Hari Ticket Lupachahum Piba Lainanaba Q from the Sagat Folang Ni Todo Aduda Avatar Imung Singidabak Prime Minister Narendra Modi na Awa Fundo Poloyana like he Drabasingi Manunda Lupa Lak Ani Aduga Asok Pasing Dagina Dopa Lisingyang Kai Pigani Hansu Loktoki Akai atoi maraktagi lai khurumba lakpasing adu National Disaster Response Force amasung State Disaster Response Force ki mioi singna kallaba matungda asok pasing layang nanaba King George Hospital da pukhat ki thodok adugi maram chapchaba khangdrabsu ahanbagi oina Endowment Department ki Principal Secretary Vinay Chan na phongdok kiwada numidangi pung 2:30 dagi 3:30 phawba nongkan sukhi nongsichukan sitki sagatlibo mafamdu da ising chensilaki folang adu lepak na question bani ising na lebak tu petharak kintarak pagi maram oyebasu yai ati akai sing lokthok tuna sengdokre mi kan bagi thawaksu lochin kre hari United States ke lan soknaba loikibagi chahiyang kairak subagi palanthoram Vietnam na pangthorak kiba adugi lochin bagi namita Vietnamese lising cha kaya na Ho Chi Minh City da makutta angang ba piral paiduna lebak ning ba isai saktuna Grand Military Parade yangki kasi pangtholiba thoram palan adu 1975 ke April kontrada North Vietnam amasung South Vietnam ani pun silakraba matungda ahan ba pangthokpa thoram ni US na sokot pasengi capital Saigon bu Communist na lengak pa North Vietnam na loksinduna Ho Chi Minh City hai na maming on ki Ming adu North ki founder lusingba Ho Chi Minh gi
ikai khumnaba utuna kaukibani ferret ki mamangda thambal mawong saba plot amada Ho Chi Minh gi protect pudna mathakta jets amasung helicopter singna angangba firal sing paihali hari sanabagi pau satliba thasi hokiba tang 15 gi team 13 na saruk yaduna Bishnupur district ki Ningthokong Educational Youth Association nea ground Ningthokong da CBM Ningthokong na sinduna chatharakiba first state level 5 men aside open knockout futsal football tournament 2025 losin kre CMB Ningthokong na tournament asigi mapu oikre losin bagi thoramda Bishnupur SCG MLA Govindas Konthojam special contractor TS Jitan nea gi advisor o irabot social workers in TS Ranjan amadi T Nawi JCB na atoiba mithunglen sing oina saruk yaki tournament aduda apiba matamda CMB Ningthokong amadi AT unit 32 thinunggaina sanakibada team anina panjal manga chanabadagi penalty da su amuk panjal manabadagi toss taunabada CMB na maipak na winner oikibani runners up team da sel oina lupa lising kontra amade trophy aduga winner team dana lupa lising yangkai amade trophy mana oina piki tournament asigi highest scorer amadi man of the match at unit 32 thinungai is Michael best player CMB gi weekend best discipline team led achoba FC Ningthokong na taki makhoi da social gi mana piduna poning thogatki Awang Lekin Thabi Modern Youth Association LMYN sinduna Awang Lekin Thabi football ground chatarak liba ahan ba Awang Lekin Thabi football tournament 2025 pinga si sanakyo match anida Salam Youth apun ba FC amadi PC FC sekmai mai pakre ngasi sanakyo ahan ba ground gi match da Salam Youth apun ba FC na HIFA luang sangbambu panjal mari amada Maithiyo Piki tournament asigi ngasi anisuba ground gi match tana PC FC sekmaina Awang Lekin Thabi Modern Youth Association ALMY team Ebu panjal amasoino da Maithiyo Piki chathariba tournament asigi hayeng nongthul pung ama tabda JJFA hauka kiam amadi YDC Awang Posangbam Khunauga ahanba ground da sanagani loinana anisuba ground gi match oina MYC Maharabi amadi Dona FC Kwerangai team anina nongthul pung ahum tabda lamba taunaragani All Jiribam Sports Association AJSA Jiribam na sinduna Jiribam High Secondary School gi chanabungda team tarana saruk yaduna chathariba anisuba Arab Jan Begum Memorial Sub Junior Boys Under 15 Futsal Football Tournament 2025 ngasi sanakiba ahanba match da RYC na Sunrise Club po goal ani soinoda Maithiyo Piki ani so match na KMYC na Sonapur GPSA Bibu yamna lakchana goal tarani toy soinoda Maithiyo Piki hayang aroiba preliminary group league round gi ahanba match nongthul pung ani makhai taba matamda Sonapur GPSA ega Anandamoy Club ka sanagani aduga ani suba match na nongthil pung ahum makhai taba matamda Yaol Club ka Sinlon Club ka sanagani District Kang Association Jiribam sinduna Dibong Kunogi Community Hall da Kangkutarana saruk yaduna sanariba ahanba Tingnam Paripuri and Isil Inauguration Men's Kang Tournament 2025 ngasi sanakiba match da Ichel Club Dibong na YLCB Kangkhutpu panjal 13 da Maithiyo Piki mathangi match megitang anigi nongthil pung ama taba matamda SAYCB ga YAOL Kangkhut ka sanagani ngasi match asida Ichel Club Dibong amadi YLCB Kangkhut anina sanaki hap amangda YLCB na Ichel Club Dibong Kangkhutpu panjal 13 mangjin thaduna leki hap matungda kangkhun animakna yamna kanna kang kapnaki adubu apiba matamda Ichel Club Dibong na YLCB Kangkhutpu panjal 13 kap aduna draw oiki aroibada maroyo po amuhanna
Maitai yaning hunba ningsing namit ki khongsat satkre. Fundamental literacy and numeracy learning matters sing utpa mela pangthokre. Thinungai loya lakpa multipurpose indoor stadium ngasi honawi matung ina sangakre. Loinana Visakhapatnam da mandir amagi faklang kintarak pagi thaudok da meoi ni pal laikidre. Ngasi damakta di paudam pijaba matang asida losinjare medang tabir ba khwai punapo amukka hanna khurumjari.